ꯑꯩꯗꯤ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯡ ꯊꯥꯅ ꯑꯩꯕꯨ ꯊꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗ ꯅꯈꯣꯏ ꯅꯁꯥꯃꯛꯅ ꯑꯩꯒꯤ ꯁꯥꯈꯤ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯆꯥꯎꯈꯠꯄ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯟꯊꯕ ꯇꯥꯏ He must increase but I must decrease पाथोक्चरिबा शास्त्रगी वाहय असे John chapter 3 verse 28 अमसुंग 30 दगिनी तामिनख्रब सिंगी थक्ता इबुंगोना बोर पिबीबा ओइसनु आमेन प्रार्थना तौजगे नुंसी थोइरबा इपा ईश्वर इबुंगोना सर्गगी फंबालदा फंबीरबसु नेमलबा मालेमगी लेमाइदा लेरिबा नचा अखोइबु मिकुप अमत्ता थादोकपा लेतना चेत चाना कोनबीदुना योग थाकपीबगी दमक थागचरी प्रभु मसीदी इबुंगोगी नमितनी तोलबा नचाना हौखिबा नोमाइजिंगुम 38 सुबा सरमन ngasi साखी पिजगदौरी नचाना इबुंगोगी मांगदा खंगना नत्रगा खंगदना लानखिबा लंगजखिबा यावरबदी कोकपियु इपा इबुंगोगी थवाइना आइगी खोंजेल वाखल पुनिंग लौसिंग वाही कोनिमक हौबदगी लोइबा फावबा सिजिनबियु हाइदना नचानुपा प्रभु जीसु ख्रिस्तगी मिंगदा निजरी आमेन नुंसीजरबा थाजबा इस्लिनाउसिंग ngasi aigi 38 suba sermon asidi I must decrease aidi hantaba tai haibasina title oijage program khuding moksu adum leptre hojikti aduna maram oiduna ai ngamnana ba hotnabada yamna wajai nomaijingse adu isorgi thaujalna ibungona pibiba wahi mate kharadang aina saruk yajagadabani ngasidi wari ani khak ai hapjagani aduga aidi hantaba tai haibasigi maram khaktanga hairaga ai adumaina loisanjage asum khara sermon gi niti niyom se hongdok hongjin khara taujage bible sida major prophet manga minor prophet tarani thoilai maisausi aduna ot gi prophet maisau singi manungda khwaidagi athoiba maisau adudi khoigi elijah ni the greatest prophet who ever lived haibase prophet elijah ni oi haidana koi NLT study live application studies bible da takpi aduga mark se athoiba oi haibagi khudamdi kadaida fangani first king gi chapter 17 to second king chapter 2 asi fawgi paraga masida yauriba record asina mark se greatest ni haibase khanghalli minor prophet haibase tarani thoidogi aroiba maming se malaki haibasina oi maisauda malaki gi matam se chaurana BC samri ga kunthra adwaidani malaki sikraba matungdadi sahi chamri sanglaba sahi chamri se पृथ्वी की लेमाई द माइचौ लाखिद्रे पृथ्वी की लेमाई द माइचौ मतगी खोंजेल ताखिद्रे साइलेंट ओइना तुमिन न लेख्रे सही चामरी की मतुंग दे यामना तांगना बप्ताइज तौबिबा जोहन ईश्वरना थाबिरखि माग एलाइजा की थवाई मसुंग एलाइजा की पांगल द लाखि हाइदना इबुंगो जीसु ख्रिस्त मसामना फोंदोकपि मैथ्यू चैप्टर 17 verses 10 to 13 Luke chapter 1 verse 17 अदुबो मी सिंगना जोहनदा नंग एलाइजा ने हाइसे चुम्ब्रा हन हंगबा कांदा एलाइजा मसामकनदी करी हाइने खुमे आई नत्ते जॉन चैप्टर 1 verse 21 दा असुमना खुमे तसेंगनमक बप्ताइज तो बिबा जोहन से ओतिगी एलाइजा नत्ते मरुप से माबु एलाइजा ओइना अखोइना सिंथानबगी मरमदी एलाइजा की प्रोफेटिक रोल अदो माना लौबगिनी महाने एलाइजा की प्रोफेटिक रोल अद लौखिबगी मरमदी कनबीबा मपु मेसाया दो लाक्टिंगे की ममांगदा एलाइजा हाना लाकनी हाइदना खोगी मलाकी मरी की मंगादा इलेबा मरमना मैथ्यू चैप्टर 17 verse 10 11 असिदा इबुंगो जीसु ख्रिस्त मंगना मसे फोंदोकपिबनी प्रभु जीसुना हाय नुपीना पोकपसिंगी मनुंगदा जोहनगुमना चावबा थोरखिद्री मैथ्यू 11 की 11 दा अदुबु जोहन मसामकनदी मदुगी ओन तैनबदा हाइजै इबुंगोदी चावखटपा ताई अदुबु आइदी हंथबा ताई John 3 की 30 अदुगा मुक्सु जोहना थमोई नुक्सीना असुमनसु हाय आइदी इबुंगोगी सैंडल मरी फाउ लौथोकसबा इतिक चाजदे John chapter 1 verse 27 Holy Bible sta mahaki wahi pareng ani se asigumna hairamba mi kanamte yaude marupsin ibungodi chawkhatpa tai adug aidi hanthaba tai aidi ibungogi sandal mari faw lokthokchaba itik chajate kayada nungsikraba wahino mahagi wahi asina takpadi ishorgi mangda isabu nolukchaba nemthajaba hanthajaba haibase masinatana ishorgi mingse chawhannaba ishorbu pelhannaba atai leitre haiba utpani marupsin
Prabhu Jisuna so adugumna taibong panda lakpa kanda I am gentle and humble in heart. Aidi pungning tapi amasung thamoy da noloi na koina aingondagi tammo haibirami. Jisuna taibong panda lakpa se yam nolok na lae mapagi nungsiba phongdok ningman khiduna mapagi mingchat chahonabagi damak glorify tawnabagi damak ishor oiriba mana mi oina laibani khanbiyo. Aduga mi oibagi manungdasu sansangda poga yamna tonba oina laagane crossda misi chadana siribani khanbiyo kanagi damak aikoibu kanbinaba mapagi mingdo chahonnabagi damak aduna mahakse sinless sinner ama haida koina hainaribasini nungsi ko marupsing adugi manadi lai nolokpa khudingmaki johon gi sumana laigani prabhu jisu gi sulai mana nolok tuna mi oina lakpa khakta natana cross phawa haibi inbagi maramna nolok chabagi maramna haibi inba nolokpa loin mak manare ming khudingmaki mathakta mana khwaidigi chawo ming adu ishorna pibi khudingna leitana khurum jaduna jisu prabhu ni haidok nabagi reward adu sumangonda pibi ki credit to Philippians 2 gi 9 to 11 da koin uba phamgani Prabhu Jisuba man seng na khangkrabani John na aidi hantaba tai magi sandal lokthok ngamde hairise asi phawu manan hanthakibagi maramdi Jisu ibungo se John masamuna baptize tawbikibani tawjakibani matamaduda thawai asengba kumtharkibado khunugumna mamamin urabani sargadagi lauthrakibado masi aina yamna pelba nungsiba ichani mangonda aini yamna pele haibado John na takrabani Ibungobu Lord Prabhu ni haibase sengna khangba mikupta Johan khakta natana mi khuding mangnasu nangnasu ainasu I must decrease aidi hanthaba tai adum hairakani sile nausing masidi thingba ngumgadabu wahi nate masida I must decrease haibase magi standard hantharakpa nate magi class hanthanba du nate I must decrease means humble oijabado without pride napal lejadaba obedient to God haibi inba lowly in heart thamoida yamna nolokpa oijaba adupani phongdo is samna hairabada jisudi prabhu ni haibase aigi nolokpa aduna thabakna utpagi wani da aduna prabhu lord haibase bible stene verse lising ahum ga yankaini pan sida lising ahum ga chahum kuni thorak prabhu haiba mingse palle prabhu haibase karambada kayamuk magul leibano pumnamakni ahobasu aroibasuni leiramdaba pot punamuk lehenba ngami prabhu di aduga leiriba pot khudumuksu loisanba ngami aduga yengu nang amasung aidi prithibigi mini prabhu di sargagi isorni malem sigane nomadonga thak khenabagum wangba khenabagum prabhu ga aigasu khenai haibase holy spirit na ingonda lakpa kanda prabhu se aina sengna khangba kanda matom tamase aigi sinbanda dum tholakani hanthajarakani ngasi christian sing changdamna dun amutang yengbiyo masigumba prabhu oibagi gullado nangna uba kanda nasabu wangkhatningba phawbra nahangna sasibu something karigumba nen khanjaribra kristagi mingdam maming chatnaba honajaribra yaroi madu bible sigi opposite ishorna koibu kobibase mahaki matik ado mi singna phongdoknabani aikhogi itik ngan chawnaba aikhoini ishor ningba natte masak nairaba aina haikibagum wari ani khak ailijagani tension abani ahanba wari sidi masak nairaba prithibigi achauba ikai khumnaba phanglaba kaya makoina phangba mingchat to tokto e haraga kristagi ming onthok kristata chawon khiba adugumba mi singlai pumnumak thadoga mingchat makhoi sing ado baptize tobiba johon gumna masabu hanthajakraba singni makoi adugumba mi mayam adugi marakta amakha khandokjage scottish eric liden haiba nupa sigi warini magi wari se lakpa yananaba ahanbada Dr. Nelson Bell gi wari amatang lijage magi nupi se Virginia Bell kawi makhoi se lising amaga chanipan mok dramari dagi 1973 fawada Nelson Bell se hingami adu America gi chawkhat khraba surgeon doctor ni maming chat khraba jani pomnamak thadoga aigi itik ingan gi damu hingoi jisu gi damu ai pomnamak thadokani haiduna China da chakki chawkhat khidraba slum area singda ahanbada doctor hospital machama saraga layengki miyamna yaramde adubu mamai thangdadi Nelson Bell yaudana Virginia Bell yaudana China se hingba yaraktre maramdi doctor apaba oiba maramda miyamna yaki paisa laudana layengki chawkhatrawa miyamdo masa paibi ke loina seba tawki
ꯌꯥꯝꯗ꯭ꯔꯕꯗ ꯃꯤ ꯂꯤꯁꯤꯡ convert ꯇꯧꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯈꯤ ꯃꯥꯅ ꯆꯍꯤ 15 ꯆꯥꯏꯅꯥꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯖꯔꯝꯕꯗ ꯃꯤꯁꯅꯔꯤ ꯐꯦꯃꯤꯂꯤ 800 ꯆꯅꯤꯄꯥꯟ ꯊꯣꯡ ꯈꯥꯡꯕꯤꯈꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯦꯃꯤꯂꯤ ꯆꯅꯤꯄꯥꯟ ꯃꯤꯁꯅꯔꯤ ꯑꯣꯏꯅ ꯆꯪꯈꯤ ꯍꯥꯏꯕ Dr. Nelson Bellse magi ani suba second daughter aduni Ruth Graham Bell haidana prithibigi faurba Dr. Billy Graham evangelist magi nupi oirida Nelson Bell gi macha nupi ni aduna hariba missionary chanipan mana China da pusan biramba adugi manungdagi family amada Eric Liddell hariba se pokhibani missionary gi imung da pokpa maramna nomai jingak pa haibase magi ahan bani nomai jingak pa ani subada aini sarulaga oining masinpham oisanu ai tawgani adu pumnamak thadoga ima ipagi mahut sinduna chawkhatriba mangan amamba leibak China sida ai missionary oigani haibase magi ani suba isorgi mangda commitment pithokpani mahakti lairikti London da tamme London da lairik tamba matam sida mathang isorgi boardagi ma yam chawkhatle magi nungda lotuna leramlaba magi khwaidagi afaba talent di lamjel loi sports asini sports ma mathang sum apikpa school dagi phawgalaglaga London pumba phawgalaglaga prithibhi pumba da sprinter kapaga khogi short khogi high speed ta short range ta chenba se asu prithibhi da mapa lairaktre adudagi di ma ahan ba try tawada Olympic tama lamjel loi oina Olympic qualified oi matam tu da mana Olympic ta medal matang logjanabagi damak prayer plus practice tawjai ahan ba attempt da ma Olympic qualified oire adudagi di Paris ki 1924 ki Olympic ta ma ase saruk yaba phangjare chilinau sing mana pikling ngaidagi pamjarakpa athlete samoina mana Olympic phangadi khanjabado phangge ngasidi ma 100 meter race 200 amadi 400 ma try tawgadorabani magi asadi 100 meter race asini adumaina magi maming ase mathang Olympic ki lamjen su mathang chelaga magi ro se man chengadaba numit se daibuk thibadi Sunday tare magi punsida Olympic lising oisano isor natana kanawum sire nare haibanatana Sunday lepa haibase mama mapana tambirakpada ma wasakhrabani Sunday sidagi hen wangba leiten Olympic ti mangonda kaisunate chendrasu yai aikhoi already ngamoi koi silinausing magi maming nomaijing numita kauthorpu matamna ma thokide British Olympic Committee na su yam nokna biki miyam na masak khangmanina khuba khuduna husen khongduna mabu tholokna ba thawat ki adubu mana yakide oining ba noina pining ba chaining ba chaijau aigi prabhu gi mingchat thian ba yade Olympic ki mingchat tuga ibungo gi ming thian ba yade maramaduna aidi chelo in sen khide madudagini chariots of fire haidana maming chatun ngasi prithibida khogi Best Film Award phangkiba 54 khogi award ka film award phangkiba to magi punsi wari ado adumaina nomaijing haibase Olympic ki prithibhi pumba tinba miyam duda Sunday amagi value je man ihan han nga khe miyam na yam sauki ma kaisu khande pining bana koina chaining ba chayo aidi missionary gi machani aigi ima ipana nomaijing amagi value lai Olympic lisin lakh tagi hena chawe ma chat chen khite isilina using nungsidra wari se aduni I must decrease haise mathangi tamda 400 meter race ama magi lakpa kanda mana prathana tawraga chenba kanda di sargadut amana makhut paiduna chingbi kragane mana yamna miyam dagi yamna hana mang tharaga ma gold medalist ama oire madida Olympic gold medalist ma oire kayagi matik mana mai pakku phangjare miyam pomba mingsat porakre London gi yamna chakhut kre prithibhi pomba na mona thabak offer tawgi madu 1924 Olympic Paris Olympic tani asukni matik ikai khomdaba ngasi Olympic medalist sing Manipur da sungai India da sungai thabak achawo phangi sarkar paiba bok central da yauri bani Rajya Sabha da ate da happy bani asukni matik khudong chaba phangra poni mingsat wangra poni pomnamak irik ledena madu hek phangbagi khudong chaba do 1924 da gold medalist phange next year gi 1925 tane pomnamak to thado omaga Krista gi ming chahonaba isabu noluk na ai hanthaba tai haiduna ne pomnamak adugi sangsar dagi thadoga China da laikhidraba mama mapa gi manakta mahak ministry tawba chatki missionary oina Olympic gold medalist amana China yobu matamda
मीना खंगनद्रबा चाखुटखिद्रबा लोकल इंग्लिश स्कूल अमदने मा असिस्टेंट टीचर अमा ओइना लेकी मियामना हंकी अखंगबसिंग नंग गोल्ड मेडलिस्ट नत्रो स्प्रिंटर दा पृथ्वी की टॉप ओरिबा शॉर्ट रेस ता नंग नत्रने इरिक लिदिया नाइना नंगने इरि जागन मानी हाय करिगिनो नंगना सुमाइना हिंगी करिगिनो न चाइनीस सिंग सुंगाखी मतमदु द मान हाय I must decrease aidi hantaba tai my Lord must increase aigi Prabhu di chawkhat patai aigi glory itik ingan gi damuk taibang da ai mana kau thok panati ibungo gi matik mangan chawna bagi damuk ai bu kau pani mado aigi promise ni aigi imai padi missionary imung dagi horok pani aidi pokpadagi missionary sakhi pina bagi damuk porok pani prithvi ista thawai kanbadagi henbalaite Daniel de idun lairibani asing basing thawai mangliba thawai kanbasing aduna lombana iduna sargada thormi chak ngan bagum ngan thoi kanien achauba manamagi damak ahanbagi prithvi ase ai ibungo gi makha ponche batai mana kumki chilinau sing adudagidi mahakna China da Florence ko ba nupi emaga luhongki machani pani nupi ema mahak phongjaki Adomagi ahum suba hidar lidian hariba angang do miron ba horpo matam China da mili sing mari manga pungning hongan dunane yamna mai pa na thogal tor laba asukki matik nungai na thogal tor laba matam da Japan ga Chinese sing achika war thoklak padagidi Japan wakyam the prisoner oina pharaga madi puba da yaukhre adubu nungda hidar lidian hariba ahum suba Florence na pregnant oribado miron ba matamduda maga angang anigadi magi nupigadi Canada da jahaz da thadok pikre magi nupi da man haiki aikoi amuk unakhini nang chatlo ada sep wana leiro thawai lising kaya ma pungning hongli base nang aina thadok piram labadi mang khrakani singe sire punna hinge punna pumnamak ai manga ngak sen dun le hawrake nang chatlo haituna thadok piki haibiga tawbaga Japan ni singama fawadi yauki वाक्यम द पूरगा थमकी मफम मदुदा माहती मैनेजर ओइना थंबीदुना मागिदी चानब पी अदुबु फारिब मियाम अदुदी मनिंग थुंगना चाब फंगदबदगी सोंजलक्तुना सरू ngata सल अंगांग कयाना चाब फंगदबदगी सोर होनब ngमदना कपदु उबदा इरिक लिदेल मसामकना वा पाउ संदोक्तुना खुद थंबीदुना प्रार्थना तौबिरे हरगा गेम अदुगी मनुंगदा लेरिबा प्रिजनर अयाम्बा मखै जीसु ख्रिस्ट थागतुना इसै सक्तुना यामना निंगतमना अरान खुबम फंकी असुमना अवा अनंग खांगबा अदु खक्ता नतना चारब तबगी ईश्वर थागना अहन सिंह अंगांग सिंह मथंग मथंग कपना चिंजाक कौरगा चाक लामे हायरगा सीबा होरकपदुदा जापानी सिंगसु सप्लाई पीबा ngमक्त्रबनी लानिना मतमदुदा इरिक लिदेन गिदे मागदी चाक फंगी माना जापानीस कयादा लमजेन तंबिरमी स्पोर्ट्स कयाम हेन बिरमी मागदी चाना फजना पी अदुबु मबुक लामलबा अंगांग सिंग अदुगी मरकता माना क्रमाइन चाक हुकदोइनो अंगांग सिंगदुदा मथंग मथंग पिथोकी नोंमना अहंद पी चारा अममम खजिक खजिक चाय ममै थंगदनी मा चाक चादन हिंगबा होरखरे मलदगी मल नोरिस ओरादुना लोइनमक मसादु सुमथरक्तुना ब्रेन ट्यूमर नारगा अरोइबदा मागी नुपी अंगांग उनखिदे मतमदुदा पुंगनिंग होंगलबा मी मयामदुना बंदी मयामदुना लनफा मयामदुना कप्पी अखोइबा अरान खबम पिबिरंबा थवाइगी इपा हाइदन मसागी सही निफुम दोय खक्ता ngairibani 1945 February 21 da aroi boina brain tumor naduna taibang thadom da chet lepu aina ngasi lepi base Krista gi damakni ahan bagi prithvi asdi punsi nate just sedoni asengba punsi dudi mathakta lai lambi achumba hingba do ai bungo Jesu Kristani magi mapan natana kanamatana sarga haibado ipagi mafomda thungloi ai ninga seroi fawo khangli basigumna nakhoi su khangu soidna lomba naida bi hingba punsi ase chet na payu haina pautak pibiram laga prathna tawminaraga ma taibang thadokhi silinausi Chinese ki missionary amagi mana isanduna thamlamba record ki matung inati irik lidel ki ministry da milising tare muk born again oikhi haina iramne mana lamjen chen bado 1 Corinthians 9 ki 24 Philippians 2 की 16 अनीस ने युम्फम और चेन बनी है मसागी डायरी इरमने पुमनमक चेलगा अमतन मना फंगी अना हिंबगी वा अदो चेन पाइदुना ख्रिस्त की निमित्त हराव फंगनबगी दमक अरेमबद चेन खिदे हैन माना हायरमे मागी फिल्म चेरोट्स ऑफ फायर दसु असुमना माना हाय असुमना ईदुना यावी फिल्म दुदा ही ran for God माना ईश्वर की दमक चेन खि
Silinaw sing game tongan ba sanaroi su oisanu tongan ba business su tawbo oisanu pumnamak ado nang na Krista ki tamak tawpiyo mangondagi ekoi tamjasi that is called I must decrease aduni aidi hantaba tai habise aigi nawang ba aigi phamadu da ai kola laigadaba nate madu Krista ki mingset to onthok pibagi wani Indian currency da onthok pagumani foreign dagi lakpa set tongjabani mang banate Barmadan YouTube to Sangbiu 1981 ki best film adumba award fangkiba do 54 academic award fangkiba adugumba Chariots of Fire do magi punsi wari ni yamna nungsibani chilinaw sing Olympic ki amuktang punsi da fangjaba chance do 100 meter race do magi khwai hainaba do Sunday do ngakpagi tamak mangna Olympic ti kasunate haiduna belu thamke ngasi Christian sing di Sunday di tokro church kanabagi tamakta Hara kappaga I Christian yana prarthana tawi chara hininga ge hendoi adubu nomaijing amagi value di ikai khumnate nomaijing amagi value se Olympic tagi heli haibase sakhi piramba nupa Eric Liddell do magi punsigi pandam aduni I must decrease haibase aidi hantabatai John the Baptist na I must decrease haibase prithvi da koina prabhu da noluk chaba asidagi tongali haidana scholars nati hai I must decrease aidi hantabatai hairibase prithvi ki koina noluk pa si khakta nate ai koina sarga da isor gi mang da lepa matamda ai isa gi credit amata yaudana isor gi maiga onsanaba matamda aina noluk chaga da do madu prithvi sta aina tanba aduni haipirami hojikti wari amadi watli matek ama minute ahum marigi aroiba lakpo oina jisuna ne masigi matang se yamna nungsiba thim masiga mari leinana ibungo jisu kristana kana haiba lamdu da miracle ma tawbiram me luhong bata adugi matung dadi ma Jerusalem da laga ningna sang amuk sendok piramme adugi mathang dadi ahing da Nicodim da mana amuk nauna pokpagi para tambirame madugi nongalaga mahana Judea gi lamadu da laga sebok singa loinana magi sebok singna baptize tawbani jisu krista ga loinana mi singda baptize kanna tawringai mekup adumaktada hek thangnana apunba overlap oiba Judea su oiba enon hariba lamsi su punba adumni thangnare khongkap khargi wani madudana Johonna amuk magi sebok singaloina baptize tawi aduga asongi inak nakna khongkap khar satlagana Jesu musung sebok singna baptize tawi matam maduda Johon da leplamba mi mayam do sum tapna loina Jesu gi da baptize tawnena Johon thadoga loina somda satkram matam maduda John gi sebok amana laaga hai Rabbi aikoi da baptize tawnena lepa singdo asais da tawriba Jesu Krista amasung magi sebok gi baptize tu da oina tawruragena ibungo bu thadoga mi singse loina satna khrena paudam lamme matam aduda John no oga kari haina hairaki tapna mana hai magi sebok aduda John hai yamna nokphet tawraga tapna Ishorna ne Jisu Prabhu ki manakta chatlo haina thawai sengmana sargadagi insan birakwa mi sing aduna ibungo da chatlibani sargadagi ibungo bu masak khangandaba takpiraktaba kanana su Jisu Krista gi nakta chatpa ngamloi ibungo mahakti chawkhatpa tai aidi hanthaba tai mi sing aduna Krista chatlido Krista da chatlibado chummi maramdi mahakti Krista ni aduga aidi Krista natte namana surrender tawthoki aina tawriba ministry khudingmakse ibungo da mi singna chatnanabgini matam madudagidi single magi manakta lepamiba pau tamiba nupa du phau mabu thadoga chatkhre John di mathanta ngai hore John gi wai asina takpadi magi ministry di mi singbu makhoi gi papta gi puning hongan ban nabagi tamak takpiraga Jesu Krista gi mafam da sinnaba Jesu gi tung ilhanba asini haibase magi thabungna utkhi silinaw sing mahaki masagi oiba tonganba ministry leite pomnama Krista gini aduga aidi Krista na te na seng na haidoktuna single mi mafong magi consent datuna pomnama ibungo da thabi ki maduni I must decrease aidi hantaba tai haribase ngasi Christian sing nangna ministry mai pakpa kanta aina ministry mai pakpa kanta ai khoidi nawanga ido ngasi fajaraba sermon haiba sing sermon fajarakpada nawanga pa yai ngasi gi fajana isor thagaliba singer afawba sing prabhu gi nakhoi sei popular or pakanda nawang lakpa yai
ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯁꯩꯇꯥꯅ ꯆꯣꯡꯁꯜꯂꯒ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯈꯨꯗꯤ ꯊꯤꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯈꯪꯍꯧꯗꯅ ꯂꯃꯈꯥꯡꯗ ꯇꯨꯏ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯄ꯭ꯔꯚꯨꯅꯤ ꯈꯪꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯂꯅꯥꯏ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯄ꯭ꯔꯥꯏꯚꯦꯁꯤ ꯊꯝꯗꯦ ꯊꯝꯅꯅꯕꯒꯤ ꯃꯆꯥꯛ ꯂꯩꯇꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯐꯥꯎꯕ ꯂꯣꯏꯅ ꯃꯥꯒꯤ ꯂꯧꯈ꯭ꯔꯕꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯣꯏꯕ ꯄꯣꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯗꯣꯏꯅꯣ ꯄꯣꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯑꯣꯏꯔꯕꯁꯨ ꯁꯤꯕ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯉꯣꯕꯨ ꯄꯦꯜꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯜ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ 2 Corinthians 5:9ꯗ ꯌꯥꯎꯏ ꯋꯥꯔꯤ ꯑꯃꯇꯪꯒ ꯑꯩ ꯍꯥꯏꯖꯒꯦ 1980 86 ꯐꯥꯎꯕꯒꯤ ꯋꯥꯔꯤꯅꯤ ꯀꯦꯔꯦꯂꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯏꯁꯣꯔ ꯀꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯏꯟꯈꯠꯂꯛꯂꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯃꯒ ꯃꯃꯥ ꯃꯆꯥꯁꯦ ꯏꯁꯣꯔ ꯌꯥꯝꯅ ꯀꯤꯅ ꯅꯤꯡꯉꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯄꯥꯁꯇꯔꯗꯨꯅ ꯂꯥꯛꯑꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯄꯥꯁꯇꯔꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯆꯥ ꯆꯠꯇꯨꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯝꯃꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯕꯅꯤꯅ ꯀ꯭ꯂꯥꯁ 12 ꯇꯝꯃꯕ ꯃꯇꯨꯡꯗ ꯃꯃꯥꯕꯨ ꯊꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯆꯥ ꯏꯁꯣꯔ ꯀꯤꯕ ꯑꯗꯨꯅ ꯏꯃꯥ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯣꯏꯔꯒꯦ ꯑꯗꯨꯒꯅꯦ ꯍꯥꯏꯕ ꯏꯟꯖꯒꯦ ꯑꯩ ꯅꯣꯂꯨꯛꯆꯒꯦ ꯑꯩ ꯍꯟꯊꯔꯒꯦ ꯏꯁꯣꯔꯗꯣ ꯑꯩꯈꯣꯏꯗꯒꯤ ꯎꯠꯂꯁꯤꯀꯣ ꯏꯃꯥ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯔꯣꯏ ꯃꯃꯥꯅ BA ꯇꯝꯃꯣ ꯑꯣꯏꯅ ꯄꯩꯁꯥ ꯇꯥꯜꯍꯜꯂꯝꯃꯤ ꯊꯕꯛ ꯁꯨꯕ ꯖꯨꯒꯥꯂꯤ ꯑꯣꯏꯅ ꯃꯤꯁꯇ꯭ꯔꯤ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯎꯔꯝꯃꯤ ꯆꯦꯛ ꯁꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ BAꯒꯤ ꯃꯤꯡꯖꯟ ꯁꯦꯟꯗꯣ ꯍꯦꯛ ꯐꯪꯉꯒ ꯑꯦꯗꯃꯤꯁꯟ ꯐꯤꯗꯣ ꯁꯨꯅ ꯄꯥꯏꯔꯒꯅꯦ BA ꯇꯝꯅꯕꯒꯤ ꯃꯤꯡ ꯆꯟꯕ ꯆꯠꯄꯗ ꯂꯝꯕꯤꯗ ꯁ꯭ꯂꯝꯒꯤ ꯆꯥꯛꯅꯤꯕ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯐꯦꯃꯤꯂꯤ ꯑꯅꯤꯅ ꯇꯥꯔꯒ ꯆꯥꯅꯕ ꯂꯩꯇꯦ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯅꯨꯡꯁꯥꯗ ꯇꯥ ꯂꯩꯕꯗ ꯎꯕꯗ ꯃꯥꯒꯤ ꯃꯤꯡꯖꯟ ꯁꯦꯟꯗꯣ ꯂꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯄꯤꯊꯣꯛꯑꯒ ꯈꯨꯠ ꯊꯝꯕꯤꯗꯨꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯝꯂꯒ ꯃꯍꯥꯛ 12 ꯈꯛꯇꯪ ꯇꯝꯃꯒ BA ꯇꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯃ ꯇꯣꯡꯉꯒ ꯃꯍꯥꯛ ꯏꯁꯣꯔꯗ ꯆꯔꯆ ꯀꯥꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯦ ꯃꯥꯒꯤ ꯐꯖꯕ ꯁꯥꯈꯤ ꯑꯗꯨꯅ ꯃꯊꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯁꯇꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯃꯥꯒꯤ ꯐꯦꯠ ꯑꯗꯨ ꯎꯕꯗ ꯃꯥꯒ ꯁꯝꯅꯔꯨꯕ ꯍꯦꯗ ꯃꯤꯁꯇ꯭ꯔꯤꯗꯨꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯈꯤ ꯍꯥꯏ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯂꯦꯕꯔ ꯈꯨꯗꯤꯡꯃꯛꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏ ꯍꯥꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯦꯁꯇꯤꯃꯣꯅꯤ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯑꯦꯔꯤꯌꯥ ꯀꯟꯐꯔꯦꯟꯁ ꯑꯄꯨꯟꯕ ꯑꯃꯗ ꯃꯤ ꯆꯥꯝꯃ ꯆꯅꯤ ꯇꯤꯟꯕ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯃꯥ ꯁꯨꯇꯤ ꯂꯧꯔꯒ ꯌꯥꯎꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯥꯏꯔꯤꯕ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯕꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒ ꯈꯪꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯛꯈꯤ ꯃꯥꯅꯁꯨ ꯌꯥꯖꯈꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯟꯐꯔꯦꯟꯁ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯚꯤꯂꯦꯖꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 120 ꯂꯥꯞꯄ ꯃꯐꯝꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯥꯏꯔꯕꯤ ꯅꯠꯇꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯐꯦꯃꯤꯂꯤꯅꯤ ꯃꯈꯣꯏꯗꯤ ꯋꯥꯠꯇ ꯄꯥꯗꯨꯅ ꯂꯩ ꯃꯈꯣꯏꯗꯤ ꯀꯥꯔꯗ ꯂꯥꯛꯏ ꯃꯥꯗꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗ ꯇꯣꯡꯉ ꯆꯠꯂꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯎꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯂꯣꯃꯤꯇꯔ 120ꯗꯨꯗ ꯃꯍꯥꯛꯅꯅꯦ ꯕꯥꯏꯛ ꯑꯃꯇꯪꯗꯤ ꯇꯣꯡꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯕꯥꯏꯛ ꯑꯃ ꯊꯧꯔꯒ ꯂꯥꯛꯀꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ 1983ꯒꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗꯒꯤ ꯆꯍꯤ 3 ꯅꯪ ꯉꯥꯏꯕꯤꯌꯨꯀꯣ ꯄ꯭ꯔꯚꯨꯗ ꯑꯩ 1986ꯒꯤ ꯑꯩ ꯍꯦꯛ ꯒꯥꯔꯤꯗꯣ ꯕꯥꯏꯛꯇꯣ ꯂꯧꯕꯗ ꯅꯪꯒꯤ ꯌꯨꯝ ꯊꯤꯔꯛꯀꯦꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯒ ꯀꯟꯐꯔꯦꯟꯁꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯒ ꯀꯟꯅ ꯊꯕꯛ ꯁꯨꯖꯗꯨꯅ ꯆꯍꯤ 3 ꯍꯦꯛ ꯁꯨꯕꯗ 1986ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯖꯅ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯕꯥꯏꯛ Yamaha RX 100ꯇꯣ ꯃꯥ ꯑꯍꯟꯕ ꯑꯃ ꯂꯩꯔꯦ ꯃꯥꯅ ꯂꯩꯕꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯅꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯉꯥꯏꯔꯦ ꯃꯥ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛꯇ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯄꯥꯁꯇꯔꯗ ꯆꯦ ꯆꯥꯡ ꯑꯗꯨꯒ ꯁꯣꯒ ꯄꯤꯔꯒ ꯗꯦꯗꯤꯀꯦꯠ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯆꯔꯆ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠꯒꯤ ꯃꯇꯝꯗ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯄꯥꯁꯇꯔ ꯒꯥꯔꯤꯁꯦ ꯀꯠꯊꯣꯛꯄꯤꯌꯨꯀꯣ ꯑꯣꯏꯅ ꯃꯥꯅ ꯍꯥꯏꯒꯦ ꯇꯧꯔꯛꯄꯁꯤꯗ ꯍꯥꯏꯍꯧꯗ꯭ꯔꯕ ꯂꯣꯏꯔꯒ ꯀꯠꯊꯣꯛꯑꯒꯦꯅ ꯃꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯐꯝꯃꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯠꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯁꯥꯔꯚꯤꯁ ꯃꯅꯨꯡꯗ ꯍꯧꯔꯝꯗꯥꯏꯗ evangelist ꯑꯊꯥꯞꯄꯗꯒꯤ ꯂꯥꯛꯄ ꯑꯃꯅ ꯌꯥꯝꯅ ꯀꯞꯈꯤ ꯋꯥ ꯉꯥꯡꯗꯅ ꯀꯞꯄꯕ ꯃꯇꯨꯡꯗ ꯑꯩ ꯚꯤꯂꯦꯖ ꯑꯃꯗ ꯚꯂꯟꯇꯔꯤ ꯁ꯭ꯄꯣꯟꯁꯔ ꯌꯥꯎꯗꯨꯅ evangelist ꯑꯣꯏꯖꯕꯅꯤ ꯌꯨꯝ 300 ꯂꯩ 300ꯃꯛ ꯑꯁꯤꯅ ꯖꯤꯁꯨꯒꯤ ꯋꯥꯔꯤ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯨꯁꯦꯠ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏ नुमिदांगी डिनर नुमित हुमनी लंच ती यावदबा अदुगुंबा क्रुसेट अमा तौनबा अइना मफम खुदिंग चतुना पैसा स्पॉन्सर तौबियु हारुबदा था मंगा सुरे कनामत सोंथोरक्ते अरोइबो ओइना नखोइ चर्चता स्पॉन्सर अमता तौबियुबा थवाई चाहुम अदुबो नुंसीबे यावरदि स्पॉन्सर तौबियु अइ प्रेयर रिक्वेस्ट थांगतचरी हारा कपलम्मी मतमदुदा नुपा मचा दुना यामना खल्ले अइना कनामत सोंथोरक्ते मरमदि मागी नुपीगा तानादना
ꯀꯅꯥꯝꯇꯅ ꯑꯩ ꯑꯗꯨꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯆꯧꯕ ꯑꯦꯃꯥꯎꯟ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅꯗꯤ ꯈꯨꯗꯛꯇ ꯃꯥꯅ ꯈꯜꯂꯤ ꯏꯁꯣꯔ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯕꯥꯏꯛ ꯑꯃꯁꯤ ꯊꯧꯔꯒ ꯅꯨꯡꯉꯥꯏꯅ ꯆꯠꯂꯒ ꯈꯪꯅꯔꯨꯕꯒ ꯃꯥꯡꯂꯤꯕ ꯊꯋꯥꯏ ꯆꯍꯨꯝ ꯑꯗꯨ ꯀꯟꯕꯒ ꯕꯥꯏꯛ ꯑꯁꯦ ꯌꯣꯟꯊꯣꯛꯑꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯃꯇꯝꯗꯨ ꯁꯔꯒꯗꯒꯤ ꯏꯟꯁꯤꯜꯂꯛꯈꯤ ꯅꯪꯗꯤ ꯍꯟꯊꯕ ꯇꯥꯏ ꯑꯩꯗꯤ ꯆꯥꯎꯈꯠꯄ ꯇꯥꯏ ꯍꯥꯏꯗꯅ ꯁꯔꯒꯗꯒꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯏ ꯃꯁ ꯗꯤꯀ꯭रीज ꯑꯩꯗꯤ ꯍꯟꯊꯕ ꯇꯥꯏ ꯏꯁꯣꯔꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯍꯧꯕꯗ ꯄꯥꯁꯇꯔꯗ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯗ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯇꯝ ꯑꯗꯨꯗ ꯑꯔꯣꯏꯕꯒꯤ ꯑꯃꯨꯛ ꯁꯔꯚꯤꯁ ꯂꯣꯏꯔꯝꯗꯥꯏꯗ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯊꯃꯣꯏꯗ ꯀꯅꯥ ꯀꯅꯥ ꯁ꯭ꯄꯣꯟꯁꯔ ꯁꯤꯌꯥꯔꯤꯡ ꯇꯧꯅꯤꯡꯕ ꯌꯥꯎꯏ ꯍꯥꯏꯕꯗ ꯀꯅꯥꯝ ꯈꯨꯠ ꯊꯥꯡꯒꯠꯂꯛꯇꯦ ꯑꯗꯣ ꯃꯤ ꯑꯃꯅꯤ ꯈꯪꯅ ꯑꯩ ꯂꯨꯄꯥ 100 ꯄꯤꯒꯦ 200 ꯄꯤꯒꯦ ꯍꯥꯏꯔꯒ ꯂꯨꯄꯥ 1,000 ꯐꯪꯈꯤ ꯍꯥꯏ ꯃꯧꯗꯩ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯥꯏ ꯄꯥꯁꯇꯔ ꯉꯁꯤ ꯑꯩꯒꯤ ꯌꯥꯃꯥ ꯂꯩꯖꯔꯨꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯤ ꯏꯔꯥꯏꯗ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯌꯥꯃꯥ ꯑꯁꯦ ꯗꯦꯗꯤꯀꯦꯁꯟ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯇꯣꯡꯅꯅꯕ ꯅꯍꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯄꯥꯝꯖꯕꯗꯩ ꯂꯩꯔꯨꯕꯅꯤ ꯃꯁꯤꯁꯦ ꯑꯩ ꯇꯣꯡꯉꯔꯣꯏꯒꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯍꯟꯊꯕ ꯇꯥꯏ ꯄꯥꯁꯇꯔ ꯑꯩꯒꯤ ꯏꯕꯨꯡꯉꯣꯗꯤ ꯃꯤꯡ ꯆꯥꯎꯍꯟꯕ ꯇꯥꯏ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯕꯨ ꯉꯥꯟꯊꯣꯏꯅꯕ ꯂꯝꯗꯝ ꯑꯃꯝꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯤ 100ꯅ ꯀꯞꯂꯒ ꯉꯥꯏꯔꯤꯕꯗꯣ ꯈꯧꯔꯥꯡꯂꯤꯉꯩꯗ ꯇꯧꯕꯤꯍꯧꯗ꯭ꯔꯗꯤ ꯀ꯭ꯔꯨꯁꯦꯠꯇꯣ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯆꯦ ꯆꯥꯡ ꯁꯣꯁꯤꯗ ꯂꯩꯔꯦ ꯑꯣꯛꯁꯟ ꯅꯤꯂꯥꯝ ꯂꯥꯎꯊꯣꯛꯄꯤꯔꯣ ꯑꯩ ꯀꯠꯆꯔꯦ ꯑꯩ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯏꯀꯜ ꯇꯣꯡꯖꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯆꯠꯄꯗꯒꯤꯗꯤ ꯑꯩꯅ ꯕꯥꯏꯛ ꯇꯣꯡꯕꯗꯒꯤꯗꯤ ꯑꯩ ꯍꯟꯊꯖꯔꯦ ꯍꯥꯏꯔꯒ ꯃꯥꯡꯂꯤꯕ ꯊꯋꯥꯏꯗ ꯊꯥꯗꯔꯒꯦ ꯏꯕꯨꯡꯉꯣꯕꯨ ꯄꯦꯜꯍꯟꯕ ꯄꯨꯟꯁꯤꯗꯨ ꯑꯣꯏꯖꯒꯦ ꯅꯣꯡꯃ ꯏꯕꯨꯡꯉꯣꯅ ꯆꯥꯎꯍꯟꯕꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯅꯥ ꯑꯣꯏꯔꯁꯅꯨ ꯏꯕꯨꯡꯉꯣꯅ ꯊꯥꯡꯒꯠꯄꯤꯕꯗꯨꯅ ꯑꯣꯏꯔꯁꯅꯨ ꯑꯩ ꯏꯁꯥꯅꯗꯤ ꯆꯥꯎꯅꯕ ꯍꯣꯠꯅꯖꯔꯔꯣꯏ ꯍꯥꯏꯗꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯆꯔꯒ ꯀꯠꯈꯤ ꯍꯥꯏꯔꯤꯕ ꯌꯥꯃꯥꯗꯣ ꯑꯣꯛꯁꯟ ꯇꯧꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀ꯭ꯔꯨꯁꯦꯠꯇ ꯃꯤ 1,235 ꯅꯧꯅ ꯄꯣꯛꯈꯤ ꯃꯊꯪ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯕꯥꯞꯇꯥꯏꯁ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯂꯥꯛꯎ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯗꯥꯏꯁꯇ ꯐꯝꯕ ꯌꯥꯎꯈꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯨꯁꯦꯠ ꯑꯗꯨꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯟ ꯃꯤꯁꯅꯔꯤ ꯑꯃ ꯊꯥ 3ꯒꯤ ꯀꯦꯔꯦꯂꯥꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯍꯦꯛ ꯂꯥꯛꯄ ꯑꯃꯁꯨ ꯐꯝꯂꯝꯃꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯀ꯭ꯔꯨꯁꯦꯠ ꯑꯗꯨꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕ ꯃꯤꯗꯣ ꯃꯅꯥ ꯑꯃꯇꯪ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯒꯤꯐ ꯑꯃ ꯄꯤꯅꯅꯕ ꯀꯧꯊꯣꯛꯑꯒ ꯂꯦꯞꯄꯒ evangelist aduna kapna asuk yamna huge amount ase masada leijabada ngairiba numit nini da ngairiba Yamaha RX 100 India da khwaidagi 1991 fawbada maming chatkraba bit tawba ngamkhidraba ataina adugumba RX to ma numit nini khaktang leibada ngairingai da adum pithora abani crusade tawro mana mallaba cycle ma tonglaga jugali oina check sujaba adugumba isorda nauna pokraba nupa macha asigi magi tangna sahi ahum changna tanjarakpa mamitta ujabada ngariba bike ado yonthoka crusade se tawraga thawai chani humtra manga se hongbani hana kappaga evangelist aduna konbira minupa aduga isam chamba gip ama larik ama pirame mayamna o khongna kappaga nupa macha dugi damo prarthana tawbada Australian gi missionary tha ahumgi laibaduna ngaaga hangki karino moin tawnai sen matamduda angangduna bike on thoga kanamtana sponsor phangdrabada sponsor tawribani mana amunba cycle ama tongaga helper oina yum check sabami ni haise khangakpa kanda kappaga nupa macha nupa macha dugi managa na pop phubiraga Australian adugumba missionary aduna ai minute ani khata matam laujage haraga mana wangangi ai asigumba testimony tabadai thamoi se kaire maramadu taseng namag ai thawai angang sta lei aduna aina karigumba ma haijari tha ahum lak pista tongna na ba aina ahanba car ama leijare ahanba RX 100 pu pithok pangamba nupa two wheeler ma bu tongna dringa da pithok pangamba masabu hanthajarga prabhu gi ming chahon pangamba nupa sida aigi tha ahum khak tongna bi leijaba car ase mangonda che chang su sinajare two wheeler ma kaliba mangonda aigi four wheeler ahanba se aina pire haduna car am pibirami aduga card ama piraga harami nang aina sponsor tawgani lairik tamning bo su ministry tawning bo su nang aina nang bu sponsor tawgani nang aiga loina si etana haibiram lagane missionary ado chatkre lupa macha do yam harau jare missionary ado ma bu sponsor tawbiraga abroad to purga bible studies tawraga baptist ke aduguma founder ma oiduna melising kuntra ni pu yankai gi matakta prithvi gi mafam sinda testimony piduna masabu handajaba maram prabhu na ma bu chahonki aikoina isabu handajaba se silinau sing pumang mang khinaba mutnabagi natte prabhu dugi maming bu thangat pane
nahang na aibu thagat pirak matamda ai bauda thuk larga harau phau taragadi prabhu bu pelhaliba prabhu bu wanghaliba prabhu bu harau haliba singaduda karamba mana lakani silinau sing loishan lakpada aduni ain haining lebase ai khoina noluk chaba haibasigi mana lei ming khuding makki mathakta awangwa ming prabhu na noluk chaba matamda sansangdagi cross phau noluk charubada ishorna pibi adugumna john noluk chaba matamdane mahase asukki matik tamjaningai oiba prabhu da masana ujaduna magi lanai ministry tawdaduna pumnamak prabhu da mana sin thokpa ngamki maramdi mana adu mana khangi noluk pa maha adu chahon bigani mayek sengna idunu lai chawjaning ba maha adu nolhan gani noluk pa maha adu chahon gani noluk pa isabu hanthajaba yamna nemthajaba haibase ishorna wangna thagat pinabani karigida ma koibu noluk pa matamda isabu hanthajabada ishorna thangat toino maramdi ai khoni ishorgi mingmu thangat lubagini ibungo bo ai khona khachitang thangat pada ibungo na saruk chame na koibu thangat pidoini aduna aina noluk pa haibase pastor gi mamangda noluk pa do nate mi leitraba kana su udraba matamda ai amaga kana ma thembana pik thalba marakta kristana mata udaba matamda ithanta leiba matamda thawaina thanba amasung maduda noluk pa ngambaduni adugumlaba olympic ki mingsat pumba thadokraba irik liden ningsing biyo nang aigi punsi su game amani amamba ngan bagi game ni mapam asta nang na gold medalist phanglabani prithvi ki olympic asta nang na sande ngak pangam gadra bagi damak matam koina sahi ohum sujaraga masada tongjanaba inkal upagi bike rx yama rx 100 adu fawbada ishor gi thawai gi damakta thok pi thokragane prabhu nangi ming wangsunu haiduna ishor khangba nupa macha aduna di mallaba cycle du da jugali oina mu hantharaga leiba ngamki ngasi gi christian sing asiga adungai gi christian sing aduga kari de khenai masini ngasi gi nimita aina haijani mase ai gi ponsida ishor 100% wanghan piba aduga ai haibasina nem tharaklaga 0% na hantarakpa matam adudani ibungogi ming ase wang ka toriba mi khuding makna prabhu bu ishor ni haituna khurum jaga toriba masing amba adudani bible na wasa iba promise blessing khuding mak ado pibi ka toriba se aroi bata aikhoina ibungogi ming chatpu wanghan biba makti wangkhatsanu aidi hanthajasanu haidana johona hariba sigumna aikhoina su practice tawba kanda reward ahum khak ishorna thambi masi kaktang hairag loisun jage ahanba reward adudi masabu nemthajaba noluk chaba maha adubu ishorna soidana maki thangat pi ba habase soidre isana wangjabo oragana namtharakani khwaidigi nemaga upulgumna lehawne aikhoina noluk chaba ishorgi ikai khumna jaba magi yathang induna pumnamak thadokna ibungogi tamak ni haiduna aikhoina ibungoda matik mangan piba matamda de ibungona khudang paiduna chingkhat pigani mapok mahiyan gani sarga amasung prithvi animaki blessing aikhoigi oigani noluk chaba maha adubu chahon bigani aikhoina prabhu gi mangda nemthajaba matamda ibungona aikhoibu chahonba haibase ahanba point ni mase reward ni chelagasu koi phangdaba yaro number 2 aidi hantaba tai means ai kauba ai ase gehu marudun leibak ta tadun siraga mangkhra kanda anouba saruk chama chama mahi palakpa adugumna ai haiba ahan base siraga ishor gi matik mangal adu khaktung mahi oina palakpa thawai gi mahi pek thana panba plus mahi yanba punsi oiba aduni ai hantaba I must decrease means I zero ai gehu maru adugumna leibak ta phumjalga sikhiba ngamba aduni maduna mahi asukki matik pan gani silinau sing saruk kayama yamna mahi yan gani sanalupa lanthomna prime minister amatana kanam tuna su maha purus ataina su phangba ngam loredaba manado noluk chaba kanda nangsu aisu mahi pan base haudori bani noluk pagi ngaktani ahum subaroi badudi aikhoina asumna mahi yamna thawai dagi palakpa matamda sargagi ipana matik mangan yamna chawi johon taramanga gi nipan ishor gi matik mangan chaholiba mi ado reward ti bibles da hawbadagi loi fawda ishorna pigadaba afaba khudingmakto amatta khaktuna thamhauroi haiba yauriba oti de yauriba da thunga doribani ishorna koiba kobibase mahaki matik ado mi singda phongdok nanaba khakki tamak kaurabani ina mamal pidunu laikhrabani aikhoi isa isa gi itik ingan chaunaba ishor se koina ningataba natte bible na hai nakhoi gi punsi karino hayeng kari oini khangtaba
matam khara lermlaga mangkhiba manil gumbani ibungogi wahaida setna leiba mahak aduna lomba naitana hingba punsi phangi ibungoda noluk seriba maha adugi damo ibungodi thoidok hendona leptuna leibi thaujal hai aikoina hanthajaba matamda krista se aikoidagi mising ugani achumba prabhu udabagi mina puning hongdabani nang amadi aidagi achumba prabhu do uba matamda jahon haidok saduna pumnamak magi ministry oidaduna single meme ta khamodaduna loinamak jisu gi baptism ta thabi khibado andrio ga magi maruka su ahan ba unabada jisu na lakpada yengo isor gi yaw macha haibada magi sebok andrea peter gi manau duga atoppa johan gi sebo amugasu moy ani khaktang matung in ba horokpada johan thadoga dum chatkrabani jisu gi sebo oina baptize tobe anon da supum namak amatale maudana lo magi matung da thadu khibani aduni I must decrease aikoina suriba nomi ba honari ba olympic ki phawada sande ngakpagi damang chentribani bike leiduna yamaha tongjaba mikub adu da lairba nupa macha cycle aman ba thawba du phawna so mangli ba thawagi damang kathokhibani maduni I must decrease haribase nang ai ngasi tawriba thawgal se mapa da krista gi namok surga manung da me and mine ai amasung ai gi haiba arot pa leram labadi he tawida ba tawbasa ai na khoibu khangde haiba do chap chana nang ai gi verse oigani numit adu da kappa masung ya krak signa ai khoi len gani pukning honglasi isili nausing prabhu da sengna una ba honasi matam adu da ai kari sunate atya nong dol siga sarga ga malem ga khena ba muk ibungo ga ai khoi ga khenai haiba se prabhu uba matam da khangani matam adu khakta da aina nolok chagani nolok laba maha adu bu wangan bigani ai haiba do sikraba do gihu to maru sibuta mahi yamna pan gani mahi pan ba matam du khakta da ibungo gi glory matik mangan chaholli matam adu da bible gi wasak khuding ai khoi gi oi gani matam adu da me khuding mona ishor se ꯑꯩꯈꯣꯏꯗꯒꯤ ꯎꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯅ ꯁꯥꯈꯤ ꯄꯤꯔꯛꯀꯅꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ